Matam Happu Yade Haiduna Pakumse School the Piba Emit Card Ozadagi Maheiroisingna Mei Thadokhre Tabada Yamna Nuaitaba Thodok Ama Oida Council of Higher Secondary Education Manipur Kosemna Loba Higher Secondary Examination Gi Center Amda Matam Happu Yade Haiduna Pakumse Sing Amasung Center Aduda Piba Emit Card Sing Pulap Mulaga Maheiroising Aduna School Campus Manungda Mei Thadokhre Thaudok asi Kakching District ki manung chanbada leiba Wabagai Higher Secondary School da ngasi nungthin pung ama helakpa adwaida thokibani School aduda Langmaidong Higher Secondary School gi Maheiroising Center P ngasi dagi kosemna loba Higher Secondary Examination hobani subject na English toi Pau asina makhatana hai exam center aduda kosem gi flying squad team amasung Indigenous Youth Association of Kangla Pak haina mingthonba Maheiroi lup amana center aduda adum laisin badagi Maheiroising adu pakhatpa thugatpana maram oiraga paukum ibagi matam kona kidre maram aduna matam khara hapkadabani haina Maheiroi kharana demand tawraki adubu center adugi OC amadi mafam aduda duty tawriba singna yakide Maduna maram oiraga Maheiroisingna iramba paukhum chesing aduga loinana school aduda pirakpa emit card sing loina makbullaga lampak mayaida Mei Thadokhre hiram asigi matangda kari thaurang tawgadage haiba chapchana khangdre MEITEI-ga KUKIGA HATNAHANBA NAGAGI Mei THAHANBA KUKIGI HOMELAND PINABA CENTREGI THOURANGNI haina NSCN na phongdokhre KUKI militant yokhatpagi NSCN na center da chaikhre MEITEI amasung KUKIGI marakta khutthoknahanbaga loinana Nagagi lamda German Tiger Road chamjilakpa amasung Ukrul district ta Nagagi yum kaya Mei thabagi mathakta Nagaland da Nagasingi mathakta attack chathabagi thong asi KUKI state KUKI homeland gi pandam phangnabagi thorangni haina NSCN na maran sirakli lup asigi external publicity wing na thadorok pawarol ama palladuna agency gi pauna hai Manipur amadi Nagaland da hojik oiriba phibam asi India gi geopolitical ambition phangnabagi pandam da chatharakpani India government na KUKI sing khulai oina sinarga makogi pandam phangna honari haina maran sirakli report asina suspension of operation gi mingda India na sogatpa KUKI militant sing training pibaga loinana khulai matik chana paihallaga malem gi miya mangda KUKI sing bu victim oina uhanna ba thorang lokhalakli Tokhaiba KUKI state KUKI homeland semba haibasi India government ki yamna maru oiba geopolitical strategy amani haina maran sirakli report asina hai malemgi phambakta India na maru oiba military gi thodang lawna bahonari pandam asi phangnabagi damak Indo Pacific region da India gi ithil hena piba tangai phade haiba wakhalonda KUKI singbu khulai oina sinarga akhanaba thorang ama lokhalakpani India gi aronba thorang asi RSS amasung masigi agency singi thawen sing matung ina paikhalakpani rim Indo Pacific geopolitical strategy gi maru oiba thorang ama oina KUKIGI homeland semna ba honarakpani haiba yamna mai sengna khangle hainasu NSCN na palakli Naga Puruk ki miyoi singbo na paktahanna ba thorang kya leptana lokhalakli haina palladuna report asina hai KUKI season aduna proxy war chatharaga Nagaling gingang khoimache tahanna ba thorang kya leptana lokhalakli KUKI terrorist singda apaba makhal gi khulai pahen bagaloinana democracy gi mingda yumlonari ba Myanmar da People's Defense Force PDF linkhatuna KUKI homeland pakthok chawtho na bagi thorang paikhalakli KUKI sing asi matam amada British na Myanmar ki chin himstagi pusillaklaga Nagasinga lamba tawnabada bafar oina sinakhibani refugee kangbu asibo India government na sinaningba maungda sinarga Indo Naga political peace process ta akaiba thona ba honari EV Narasimha Rao Deve Gowda IK Gujaran Atan Bihari Bajpai Manmohan Singh Narendra Modi amadi laikhidraba Rajesh Pilot na chingba Midyang Sanba NSCN GPRAN gi ato kilonsar Amsterdam Joint Communique amadi Framework Agreement na chingba kuyak pinakhibani hairi Yausang namit mangani dagi hena pangthok pidana ba appeal torkli Manipur gi nak ki saktam tekta kaidana thamnabagi pandamda changkhilakliba thabak thoram singi manung channa Yausang kumaina lakpada lamdam asigi district khudingmakki laikai khudingmakta Yausang numit mangani dagi hena pangthok pidana ba MSCO amaksu amadi MNKL lup ahumna appeal torkli lup ahum asina thadrok pacherol amana hairibana numit mangani dagi hena thabal chongbidaba thabal chongbada mong marin chadana chonghandaba mong marin tadaba phiron selhandaba thabal sinbiba matamda natki oiba mongda sinbiduna natki saktam kaidanaba sinbiyu Yausang manungda phattaba ising haijanduna chatliba misingda akaiba pibidaba Yausang gi sport ki athoi ehantanabagi khudol pot pibada yellow gi posak singna mahut sinba sports loisin bagi thoramda mayam nungaina ba entertainment program pangthokpada
natai chadaba phiron selandaba amasung Bollywood ki matau tamhandaba nupi manbi singi tongana thabal silan bidanaba hairi thabak thiba lebak oirambadagi thabak piba lebak oiba ngamle haina Chief Minister Yumnam Khemchana phongdokre haukiba chahi kharagi manungda India da awanba kya lakpaga loinana thabak thiba lebak oirambadagi thabak piba ngamba lebak oirakle haina Chief Minister Y Khemchana phongdokre Imphal gi Classic Grande da Manipur lenga ki Planning Department na sinduna pangthokpa DG Sapne 2.0 launch tobagi thoramda mahakna wafam asi phongdokhibani mahakna haiki DG Sapne 2.0 gi kanaba Manipur york le Manipur bu leba ke thakta sakhangbi baga loinana official institution entrepreneur amadi policy maker singi honajaman mahi yalahle startup ecosystem pangal kangkhat anaba ingangna angamba thaudang lawgani haina palladuna mahakna hai Maheiroi amadi entrepreneur oiningba singi mateng pangna bagidama DG Sapne 2.0 launch tobani startup ecosystem da awang nongpok state singi marakta state asena khwaidagi mangjin thaba ngamlak libasi pungning thawgani ngai ni thoram adu da chief secretary Dr. Punit Kumar Goel susaruk yakhi hairi Tariq Rahman bu Bangladesh ki anawa prime minister oina wasak laukhre sit chahum laiba parliament ki mikhalda Bangladesh Nationalist Party BNP na sit cham ga yankhai mathoi hena phangduna mai pakhibaga loinana Party asigi luchingba Tariq Rahman bungasi anauba Prime Minister oina wasak laukhre kumja lising ani kungamari da miyamgi iho amana maram oiraga matamdugi Prime Minister Sheikh Hasina mafam lauthokraba matung ahanba oina mikhal pangthokpani nauna Prime Minister oiraba Tariq Rahman laikhidraba hanagi Prime Minister Khaleda Zia ki machanupani sanglaba chahi 33 mapal leibakta loithaduna lairuraba matungda mahakna luchingduna handaki mikhalda BNP na chawna mai pakpangam khibani Bangladesh ke anauba laingak wasak lobugi thoram Lok Sabha ki Speaker Om Birla India ki mahut sinduna saruk yari yumlo naba laibak ani ki marakta afaba mari thamnabagi mayek senglaba khudam utpa oina thoram asida Lok Sabha ki Speaker saruk yabani haina Ministry of External Affairs ki report amana phongdokli February 12 da pangthokhiba mikhalda Tariq Rahman ki party na sit masing yamna phangduna mai pakpangam khibani mamangda BNP ga chatminnaramba Jamaat-e-Islami mikhal asida second largest party oiduna maru oiba opposition gi thaudang laugadori Bangladesh Election Commission gi report matung ina handaki mikhalda BNP na luchingba alliance na sit chani ga taragani thoi amasung Jamaat-e-Islami na luchingba alliance na sit 63 ga taret pangki